pauche khuding makta yauri se koi gi lairiba hojiki irangsi loisindringegi loisinba ngamdringegi chairak asida koi gi popular government ama semnabagi koi gi New Delhi da kuki gi MLA amadi koi gi MLA BJP gi legislature sing ngarang phamdana wari sana khre duma pu masi lengak ama semdaba sigidi chap chaba khangdragba sum asida peace habidi step forward oina peace laknabagi khatna nainabadi haukhre haba warol su thami masida kuki gi MLA ahum amabudi yaukhide habagi pauche singdasu yauri si matang da oja ngarangi mifam pangthokliba mifam si ojagi point of view da ozamasi karigumba awonba ahongba positive oiba step kharadi lakani habagi thajaba kari kamaina lay ojagi angtang thambiyo hana makta notice window television gi ayuki news analysis meeting tarbi puno kono kolumjari here masida koina yengba yabse manipur gi MLA marwena BJP gi MLA hajege ko si mayam mamangda ngasidagi thakhragi mamangda ko madam force landing haitare yes ko gi Delhi da moi mayam sarkar sembai kari gi amagi manipur gi labor pressure mayam sing adu ko moi masagi future career ki kari gi possibilities ju yang kan da moi step ma lawrure madam du da force landing ni mapani keno hairakpagi pau leite ado akoina atra kitang khenabam na handa kisina moi with some invitation amaga loina yes moi si kaurakpani na center gi initiative kharadi soidana masai gi lawrakpa tabane bu kari workate gi haidu de ko kanamtana haibu ngamde but sida yengba yari si akoina khanari ba mifamsi sarkar sembagi natre adu tawdre shanti gi khana kre hairise masi mapungwina hairagadi shanti leitragadi popular government lebe yadabanina shanti du hanjilan ba haibasina priority thambai wani shanti leragadi government du leire haidoine ba aduna haiba pose akoina adum analogy ama lawraga yengba kanda shanti hanjilan ba haibasi maktabu sarkar ama laknabagi popular government ama lami khongthang ama nena akoina dum uba yai buko miyeng siboba adum main tawna adum yengba yai adada sidaita akoina BJP ki MLA singi mifam oina dum moi kaubani tongan dum masida ID group oina ko matai gi naga gi kuki gi hena sumaina interpret tawraga akoina keno tawbase masai matang sida di kitang akoi si khoi kai haitare loan da haitare ko koi peace hanjalaksi na hairibni na punna BJP gi ambela gi makhada leiba MLA sing oina moi meeting pangthokpani adra yaudaba khara du moi BJP gi party na mo yaudaba singi mathakta kari action lokala kadagi haibudo mai party na observe oina tawjasanu masida mai ki yaute ku yautre na ID anu mai interpret tawjero ge boko BJP ki MLA khara yaude bane na interpret tawjege anu mai na ko kitang manipur gi leriba kitang masi kitang brought up kaino amada yengjaraga haitare adu na maram kan hujik leiri di taseng na harakanda government amma popular government amma leiba haibasi mayam puna mu khigi manipur puna mu si pameba masi gi pami puna maksida Tanza Sideda Akogi Kangluki Oba Miyengdagi interpret Torakanda Sarkar Semba Yaroi, Sarkasi Labia Yaroi, Sarkasi Labia Yaroi, Agenda Anishuri go Sai Manipurgi popular government si Moigi ethnic line di Yenga Moigi aspiration crap Pangnabagi the Makta, Moigi Apama crap Pangnabagi the Makta, Mokogi ethnic lady by missing a government Semba Yawi Yaroi, Kolo Happiness in so much Seleko. Masina Maram government Semba the Mui Pam the Ama. Adura sinataba tonganba khoigi ladiba khoigi normal si marakta gi suko magi political mileage gi magi keno yengna rakanda sakasi lehenda pamba yaubra haibasi khoina singna da ba yade ba tanja yengda ba yade ba miyeng le adubu amaboro akoina sarkasi semdragadi popular government am leitragadi akoina lakadai 2027 election tobuding amoy maramdi hojik leiba posi mayam puna maksina akoi sarkar ama leiragadi 2027 da lakadaba election se normally pangthokani ma masana du mai normal course ne ko karigumba leitaba taragadi karigumba sarkar si lingdaba taragadi election se sahi sireda sahi si 26 sa sarkar se men khalasi 27 gi February vote tawdori ne ko January February da aduna 27 gi January side vote January February side vote tawbu sireda
ngasai sarkar si semdana leiba taragadi sarkar semagadi magi peace and normalcy hanjalapagi responsibility si akoigi government tu da khara to some extent leigane ba ko ai magi leriba keno ja atu bu karigo madu ngamgida taragadi madu hoji hoji kariba bjp gi lenga asigi leriba mla sing sina leigriba makoi da praja sing gi leriba repentance pain da ba anti government si mayam sing ase masi hekta mak masi gi trust division se sahi ji manungda hanselan badi wagane ba center gi leriba leadership ki makha da haitare ko maram aduna election na pangthuna bagi da makta ai political expectation ni ko ai speculation ni aduna sarkar semdragadi almost January last akhoi PR gi leriba animated suspension sidi 13 February dagi di henna sangdopudi yararoi sarkar legi haita ga on or before 13 February de leiduri ni ko karigum masidagi henna sangdopbi taragadi moti constitution lapses lerani masana assembly dissolve tawki tabani assembly dissolve tawki taragadi leriba MLA singdu suspend dagi dismiss tawrabani adun dismiss tawrabani na makoi sing adu amon mandate am lobu tabani mandate am lorokpa matamdadi hariba BJP na center sarkar pairaga manipur election taw matamda BJP gi pm yam sokada ba leitaragadi madugi potu sumo analysis organizationally analysis torokaneba aduna ani si yeng kandane maru oina hojik simoina BJP gi MLA si kaura kansida party organization gi siga koi coincidence oina comment semba haiba ani si da moi punna samin da yada ba tangka ama lakbagi neba center na su lawreiba initiative khara lawsel pot myam sing ase ada luri di akoina 27 sita hojik sarkar semaga su kelaba sahi amasida laikriba BJP gi trust division se lariba popular government don hanjel mangam ngadra ngamoidra haibagi issue um su lei adu karigum madu na toroktar bobda to some extent hariba pot aduna karigum kharadi soidana maduda minister gi karigi amagi ami laiba mogi center gi karigi laiba di mayam sing asi laga di to some extent kharamuk pharak ngambe adu karigum sarkar sungkhem semna legita ga di center gi lenga na di 27 sibo ki manung da di BJP gi trust division se masi fully resort obudi ngamni abis thaje debo ko maramuduna makoi matam khara soidana logane na igi political speculation am lei aduna haiba posi yeng kan sida haiba mayam puna masi yeng kan sida da leiriba sida yam tuna makoina hoji laiba step adu mayam singa se magi leadership ki kari gi adu haidu di center na moi gi decide tor ko hoji manipur siam luba phibo mani maramdi magi akhoi gi unrepresented state haitare akhoi anpo gain leidana ko unrepresented people's nation gi magi organization UN gi branch amai to na akhoi ji unrepresented akhoi gi state ki people ne bu ko akhoi gi people sing asina masagi representative tagi ngakcha draba leba ama oina leirba mafam amani na hoji hariba pochi leadership se akhoi gi leriba mandate si dagi kaabo korpa kaidawagi generate torokani haibasi hata akhoi keno magri khanba ngamoeba center na dictate torokpu du sakadori ne bo either madu BJP gi MLA singi orokpa yai or natragana atopa angle amadagi moi party gi line dai kaidagi orokpa maramdi possibilities haibase many yam leikre bo haidi se minister mo ba hai oiba ya ba haibase constitution gi elected person natragasu among the akhoi gi eminent personalities among the akhoi gi party senior leaders any citizen bona fide citizen of the India amadagi to oiba yabanina haiba poaching ase masidi kanana urkadanu no khona haiba ngamdre leadership gi kari gi pot myam sing asu tonga thamjaga sanu tawudabu haiba pose ai thajabada hojiki leriba election chi 2027 da election si normal course da pangtho kena khanbagi oiba yagada lambi oitaragadi haiba posing soidana sarkar ama soidana linga kanena asa tawi karigumba haiba potu linga pangamdragadi khogi mayam sai sida mandate lobuna phare kopana du ada haiba mayam sing ase masi aigi kitang vision se ka sangna ka thapna uri ebuko adumaina ai hambagi keno simadi sumai thamjage adu leriba sina yam tuna positive kanom da laktana leriba ethnic community mayam puna maksi akhoi community ethnic line mayam puri thadong na kan sita manipur gi peace and tranquility janjana ba hona ba haibse akhoi puna maki thawang oibuni na masida yam thuna hariba mayam singa hajala kan akhoi hoji taseng haibani nongmai kapale pe haibani normal akhoi gi duties ta kari loina mak disturb tawri bane ba maram di financial crisis ki kari gi economy gi lari mayam singa ri government gi paisa thadok ta ba ko ta ba kai ta problems gaktane hoji lai mayam puna makse adu haiba bo center su masi yam kuina risk lo work ani mani moina masi mayam singa ji akhoi gi peoples ke no da logja rakra gi moi masa tai na pata bane tai ta du moina ne ko aduna adugi lapses mayam su lakpani na hai mayam si yam hoji yam critical oiba yamna
ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯄꯤꯔꯤꯌꯗ ꯑꯃꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯦꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯗꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯊꯝꯖꯒꯦ Okay.